ꯉꯁꯤꯗꯤ ꯕꯟꯅꯤꯅ ꯃꯤꯁꯦ ꯂꯣꯏ ꯁꯪꯉꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯈꯔ ꯇꯌꯥꯔꯤ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯐꯦꯟ ꯊꯥꯔꯤꯅꯤ ꯃꯊꯛ ꯐꯦꯟ ꯃꯈꯥꯗ ꯊꯝꯃꯤ ꯁꯤꯒꯤꯁꯦ ꯎꯔꯤꯛꯁꯤꯕꯤꯅꯦ ꯅꯤꯝꯅꯦ ꯑꯗꯨꯒ ꯌꯥꯏꯉꯪꯅꯦ ꯌꯥꯏꯉꯪ ꯑꯅꯧꯕꯗꯣ ꯑꯗꯨꯒ ꯐꯖꯅ ꯐꯨꯠꯂꯕꯅꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯩ ꯆꯥꯝꯍꯧꯔꯤꯕ ꯒꯥꯔꯤ ꯆꯥꯝꯍꯧꯋꯤ ꯗꯤꯖꯟꯁꯨ ꯀꯩꯅꯣꯝ ꯇꯧꯍꯧꯋꯤ ꯅꯤꯖꯨꯟ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯔꯨꯖꯗꯣꯏꯅꯦ ꯌꯥꯝ ꯏꯆꯦ ꯂꯥꯛꯑꯦ ꯃꯥꯡ ꯁꯦꯋꯥꯏꯕ ꯏꯅꯦꯕꯦꯝ ꯀꯨꯟꯖꯦ ꯈꯪꯕ꯭ꯔꯣ ꯏꯃꯥꯕꯨ ꯈꯪꯉꯤꯌꯦ ꯈꯪꯉꯤꯌꯦ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯕꯕꯥꯏ ꯃꯅꯥꯛꯇ ꯕꯕꯥꯗꯣ ꯆꯠꯈꯤꯕꯗꯣ ꯑꯗꯨꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯏꯅꯦꯕꯦꯝ ꯆꯠꯈ꯭ꯔꯦ ꯃꯥꯏ ꯃꯅꯥꯛꯇ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤꯅꯦ ꯅꯍꯥꯟ ꯌꯨꯝꯁꯀꯩꯁꯥ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯝꯃꯒ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯏꯅꯦꯁꯦ ꯃꯃꯤꯠꯇ ꯃꯄꯥ ꯎꯍꯧꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯅꯦ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨꯕꯣꯛꯁꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯛꯄꯗꯣ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯅꯁꯨ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯛꯄ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯐꯥꯔꯐꯥꯎꯕ ꯕꯕꯥꯅ ꯑꯗꯨꯝ ꯄꯣꯏꯌꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅꯦ ꯀꯦꯅ ꯃꯧꯅ ꯂꯩꯖꯔꯛꯄ ꯏꯅꯦꯅꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯁꯨ ꯁꯤꯗ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦ ꯀꯩꯅꯣꯅꯤ ꯀꯛꯆꯦꯡ ꯌꯥꯔꯕꯣ ꯌꯥꯗ꯭ꯔꯤ ꯌꯥꯔꯁꯤꯔ ꯍꯥꯏꯕ ꯉꯥꯏꯈꯣ ꯑꯉꯥꯡꯁꯤꯡ ꯂꯥꯛꯇꯧꯔꯦ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯄꯄꯨ ꯔꯤꯖꯨꯟ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯃꯣꯏ ꯅꯠꯇꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯆꯨꯝꯃꯤꯗ ꯑꯣ ꯂꯥꯛꯑꯦ ꯅꯁꯨ ꯅꯨꯄꯥ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯁꯤꯅ ꯁꯤ ꯈꯪꯗ꯭ꯔꯕꯣ ꯍꯥ ꯅꯁꯨ ꯅꯨꯄꯥ ꯃꯤꯊꯨꯟ ꯁꯤꯕꯣ ꯑꯩꯗꯤ ꯈꯪꯗꯕꯅꯤ ꯈꯪꯖꯗꯦꯗ ꯀꯥꯎꯔꯦꯗ ꯅꯪ ꯀꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯀꯥꯎꯗ ꯀꯥꯎꯔꯦ ꯍꯣꯏꯅꯦ ꯇꯨꯝꯃꯒꯦ ꯑꯩ ꯇꯨꯝꯃꯒꯦ ꯇꯨꯝꯃꯨ ꯆꯠꯂꯒꯦ ꯐꯩꯖꯣꯝꯅ ꯃꯪꯒꯟꯗꯨ ꯐꯨꯠꯂꯤ ꯃꯥꯅꯤ ꯖꯪꯒꯜ ꯁꯥꯏꯗꯨ ꯑꯗꯨ ꯖꯪꯒꯜ ꯁꯥꯏꯗꯨ ꯁꯥꯔꯦ ꯀꯅꯥꯅ ꯇꯧꯕꯤꯗꯣꯔꯤꯒꯦ ꯈꯪꯗꯦꯗ ꯀꯅꯥꯅ ꯃꯣꯟꯇꯦꯁꯣꯔꯤꯅ ꯅꯪ ꯒꯥꯔꯤ ꯆꯥꯝꯃꯨꯔꯤꯔꯣ ꯆꯥꯝꯗꯣꯏꯔꯣ ꯑꯗꯨꯅꯦ ꯑꯗꯨ ꯁꯤ ꯀꯩꯅꯣ ꯇꯧꯊꯣꯛꯑꯁꯦ ꯉꯁꯥꯏꯅꯁꯨ ꯆꯥꯝꯃꯨꯔꯕꯅꯤ ꯈꯪꯗꯦꯗ ꯌꯥꯔꯦ ꯀꯥꯏ ꯏꯁꯤꯡ ꯂꯩꯔꯒꯦ ꯍꯪꯉꯣ ꯑꯗꯨꯗꯩ ꯂꯧꯗꯣꯏꯔꯣ ꯀꯩꯅꯣ ꯏꯁꯤꯡꯁꯦ ꯂꯩꯔꯤ ꯇꯧꯗ꯭ꯔꯦ ꯅꯪ ꯍꯥꯞꯀꯗ꯭ꯔꯦ ꯍꯥꯏꯗꯨꯁꯦ ꯃꯅꯨꯡꯗ ꯂꯩꯕꯅꯦ ꯁꯥꯕ ꯅꯠꯇꯦ ꯅꯪ ꯁꯤ ꯍꯥꯞꯀꯠꯆꯔꯤꯗꯣ ꯁꯦꯃꯥꯏ ꯕꯥꯇꯤꯟꯁꯤꯗ ꯇꯧꯗꯣꯏꯁꯦ ꯁꯥꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯣꯏꯗꯔꯕꯅꯤ ꯏꯪꯍꯟꯕꯅꯤ ꯏꯪꯉꯤꯗꯅ ꯑꯕꯨꯗꯤ ꯀꯩꯅꯣ ꯆꯠꯈ꯭ꯔꯕꯣ ꯑꯗꯨ ꯂꯩꯌꯦ ꯂꯣꯏ ꯏꯪꯉꯦ ꯏꯪꯗꯦꯗ ꯏꯃꯥ ꯏꯪꯗꯦ 사본치래. 너도 오는데. ꯈꯨꯠꯖꯤꯟꯁꯦ ꯉꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯃꯅꯤꯅꯦ ꯊꯔꯁꯗꯦ ꯉꯁꯤ ꯊꯔꯁꯗꯦꯔꯣ ꯀꯥꯏꯗꯩꯅꯣꯗ ꯁꯨꯡꯁꯥꯕꯨ ꯁꯥꯗ꯭ꯔꯦ ꯅꯪ ꯉꯁꯤꯗꯤ ꯏꯪꯊꯝꯗꯣꯏꯅꯤ ꯁꯣꯝ ꯅꯥꯀꯟꯁꯨ ꯁꯥꯗ꯭ꯔꯕꯕ ꯑꯩꯅ ꯑꯃ ꯊꯥꯡꯒꯠꯀꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯣꯃꯣꯁꯤꯅ ꯃꯥꯅꯅꯦ ꯌꯥꯅꯤ ꯌꯥꯅꯤ ꯑꯗꯨꯒ ꯁꯥꯏ ꯍꯥꯏꯅ ꯁꯥꯎꯒꯠꯂꯝꯕꯅꯦ ꯁꯝꯄꯨ ꯑꯃꯒ ꯂꯩꯀꯣ ꯁꯤꯗ ꯁꯝꯄꯨꯗꯤ ꯑꯃ ꯁꯥꯄꯣꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯎꯟꯁꯥꯒꯁꯦ ꯌꯥꯝꯅ ꯎꯟꯁꯥꯒꯁꯦ ꯌꯥꯝ ꯊꯦꯡꯕꯒ ꯌꯥꯄꯣꯠꯇꯦꯕ ꯀꯤꯖꯩꯌꯦꯕ ꯁꯦꯒꯥꯏꯗꯅ ꯅꯪ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯟꯅ ꯂꯥꯛꯑꯣ ꯑꯃ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯕꯥꯃꯣꯟꯗ ꯕꯥꯃꯣꯟꯗ ꯈꯪꯗꯦꯗ ꯑꯩ ꯑꯣ ꯕꯥꯃꯣꯟꯗꯨꯗꯤ ꯑꯩꯈꯣꯏ ꯆꯪꯗ꯭ꯔꯦ ꯕꯥꯃꯣꯟꯗꯨꯗꯣ ꯑꯩ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦꯗꯅꯅꯦ ꯆꯪꯕꯤꯗꯦ ꯃꯥꯅ ꯏꯄꯥꯕꯨ ꯃꯣꯏꯅ ꯁꯥꯎꯕꯤꯕꯗꯣ ꯍꯨꯔꯥꯟꯕ ꯌꯥꯗꯦꯅ
bani. Tunggu. Yung nang yung sumami sit Ada nanti apa? kamung daw. Kadi sa do ige. Jatuh. नेपाली जगह सके Kada de sabi ni school diro. स्कूल Research kadi. environment di Tu hai bani. Loisale se loy tore Kudur. se loisale ge ko. Ni kudur re. Lah. Itu boleh. Yung nang dangai de tu pu de. Okey. Ang nanti aku dah. Ama kede mana tahu. Itu. Dai de no da karai. Madai de. Kamu happy ya? Ko ngau re. Sa lagi tu. Kana de ikai tan ni he. Kai na ko. 샴푸 야랑 tar Yao. Sa ang si thado ga ne sa lo. Thamung da. Kari charage ngasi gi. kem sang rồi na Akoi ipa de kai le ba. Ja bo ja pe. Aduga ai na kamai cha de ga. Ina ba do ni ai ka. Sa bo gi. ai thế nào Thado ge ko. Loi sa la chi ko. Sa di sing chen dai nang kai sung khan me no. Ang ko sa po nyam le di e. Alo se sang mo. Di jun se thang je lo ne. sắp ra cua cân nhiều lắm sắp ra Trong như thốc chứ. Ngoài ra, ở bên nông chảo đi cây gì? Chảo gì đó? Ô, nó sẽ là cái đi dân thế. Rồi là gì thế? tadi juga waktu sini paham Chia không này? Chia được không thì cây rồi. situ di antu sudah mengang bang kali hoita sini sudah ya mana masih mana dari kanji sini nanti tahu jera Ima, sini bayar deh sini kok. tu leh Tidak, ima di ima mau tuh, ima mau tuh. Yang kamu ini gue hay rồi nhé. Lấy vệ sinh hay đâu có mũi hay vấn đề cái nó này. Mana ngầu gì? Nhau rất là thân. Đây rồi đây, mà cứ có tuồng thì tao rồi quả, có tuồng nó mới được. Mà cứ tuồng nhảm cái nó mang lại, nó giờ một tấm Có chứ, ở đây đi cao gì vậy? Có ai đi cao gì vậy nó? Làm sao rồi? Cao. Năng là cái gì đó mua mua chi. Lijun đi nè, lijun đi bằng phu được phù bạ. Lijun nhà đi. Khi không có. chắc là gì Ở đây đang tung rồi cho. Để cho lagi aku mai video saya dengan sini. Kau masih di mati enam lagi.
그다음에다. 막 아시모 콩도 따 근데 또 저게 놀리죠. ngang 딸리지. sinh hẳn là 이제는 또 베타딘 레이트라. 할람 봐. 가만히 있는 한데. 베타딘 레이트라 봐. 레이버니. 베타딘라 보틀 컴도 되게 하나라게. 하. 하나노. 안간 게 돌아게. 하. 이마기 이제 삼재야 뭐 강나나 보네. 사할리바. 야래 로래. 이마 좀 튀기노. 하케노. 그만 이러자래. 이래. 이마, 짜봐 이거 봐. rồi đi đi em thử là lối nhưng mà thì nó thôi ra bao nhiêu là mình học tiền 하이는 강하면 돼, 그만 좀. thôi hình tần hình 우라이리, thôi trở lại đi 우라이리 나보니 뭐. 어때? cái đi thầu rồi ngoài tiền khoảnถึงจะยังฮัลโหลเราไปจีดีอยากไปที่ยิงกันแบบได้ก้าวเลยแบบมากไปตรงนี้เลยมาจันโดนทินดีไร 아, จันโดนทินดีไร ใช้ที่เกมเจ้าหนีไปเนี่ย ตรงนี้ยังแกนตาม 팀비와이브 안티나. อันที่นั่นทินดีเย่อันที่ 어떤 해라만 해주는 정말 사복이 관절해. အခုစနေမိတာနေတယ် ဟောမလာတင်ထားလေတော့စင်ရတာနေကြတော့တော့ရှိတယ်ကဲမလေးကြီး သမနာ โอ้เลยนะဒီရတယ်လေဒီပေါ့လေဒီရတယ်ချင်း လေဘာအဒီတော့ထုံမှာတက်လကခွေးတဲ့သူထားတယ်မေထုံခရတက်လို့ပါအဲ့လိုမှထားတာခွေးသူထားတယ်မကရာဟုတ်တယ် 하나 오래가. ไอ้วันนั้นที่ยาน่าจะเป็นกัน ไปเยอะๆก็ได้มา อยากไปเจอมันเนี่ยเดี๋ยวจะทำได้ 어. အဲ့မှာသူတို့လို့စုကပါ สู้เลยมึงใช้เดี๋ยวมึงต้องไปไหนมาหัว ပြန်တာလည်းကလည်း ดูสิมาคงเนี่ยผมทุกไปแล้วคนเดียวมากันเลย กินเนื้อคุณพลังจิต ဒီမှာခုံးပြီးမခါပြီးတော့တော့မတုံအီစီပစံမတော့ကျင်းကြီးပါ โอ้ ပါလို့ဒီ นี่ยังเป็น กันอยู่ตรงนี้สิ่งนู้นนี่นี่ไงแล้วต่าง 또 못해라해. หมดเต้นแล้วที่ปาร์ตี้นี่ 어쩌면 못해내 봐지죠. 많은 말 먹었더니 말라야지. 나 หมดเต้กี่มาพูดอะหมดเต้กี่มาพูดว่าบะ 그래. ใส่ยังไง 못해니 짜리 나오더 나와. အဲ့တော့ဘယ်လို เต้าเตี้ยม ဒီမှာ มันก็เลยเห็นตรีนั่นไหนชิงโดมึงอินทกกันนะไอ้เนี่ยอาม่ามึงชาเลย ဆိုတော့အင်္ဂါဘယ်လိုလဲဒီကမှုတာ อิงบาจีครา တာတော့ คราลุงบูโด 양 차이. ဟုတ်တယ်တမ်းမလို့ဆောင်ပါ พิธามเด็ดอะนั่นน่ะพิธาม တာတော့ဒီမှာ 이렇게고 ကြာ 이요. အာတာတော့ 아니지. ยานั่นก็ต้องอยู่ไหม ဆိုင်ဖုံဖုံဆိုင်ဟဲ့ဘယ်လိုအင်္ဂါဘယ်လိုဆိုင်ဟဲ့ 잉그리. ဆိုင်နေဆိုင် 아이고. တာတော့ 본인 짜리고. เพื่อนมาที่นาฮาวายที่น่ะชื่อว่านางงามเลยก็ได้อินเดียเพื่อนไปชักขายจัดดีแต่บ้านนั้นใจเดินเนี่ยผู้ชายคนนั้นจะดีที่หอยลงหลับปะอย่างกันเลย 우치 본데니 강이봐. อ่า 짜자. อินเดียดูชายคนนั้นต้องไม่พลาดเลยจ้ะ 뭐. ก็ยังไม่อยากถูกสิไอ้ตัวนี้ ကြာပြီ 안 되네 하와이네. อ่ะ
ꯑꯁ ꯂꯣꯏꯅꯃꯛ ꯈꯣꯠꯇꯣꯛꯑꯦꯗ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦꯗ ꯑꯩ Charo, charo, charo. ꯃꯣꯏ ꯌꯦꯟꯁꯤꯅꯅꯦ ꯑꯩ Kapoi ni sudah. ꯑꯩ ꯈꯣꯠꯂꯤꯉꯩꯁꯤꯕꯣ ꯅꯣꯏ ꯃꯇꯨꯡꯒꯨꯝꯕꯅꯤ ꯍꯣꯏ ꯆꯠꯂꯨꯍꯦ Masih, masih. ꯍꯣꯏꯅꯦ Kita, ꯈꯪꯉꯦꯕ kita, kita, kita. ꯎꯝ Ya kata oh. ꯉꯥꯏꯈꯣ ꯁꯦ. ꯀꯩꯅꯣꯅꯦ Gua tak kalau. ꯏꯁꯤꯡꯗꯣ Ah. ꯑꯁꯥꯕ ꯑꯃ ꯄꯨꯔꯛꯄ ꯑꯗꯨꯒꯤ Mana mesti Masa. kita deh. ꯑꯗꯨꯗ ꯏꯀꯥꯔꯦ Kayak gini no. ꯈꯪꯗꯦ ꯀꯔꯤ Kamu kita tuh di sini kata tuh. ꯑꯗꯨ ꯇꯨꯝꯃꯒꯦ ꯍꯥꯏꯕꯅꯤ Sih tak cari tuh mau. ꯇꯨꯝꯃꯒꯦ Gua tak kalau. ꯌꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ Hei, kau minta baca tuh. ꯆꯥꯔꯒꯦ ꯄꯨꯔꯣ Aku tepat jadi. ꯍꯥꯎꯏꯅꯦ ꯆꯥꯊꯣꯛꯈ꯭ꯔꯦ ꯏꯊꯣꯛꯏꯗꯣ Kita butuh duit no. ꯅꯪꯒꯟꯗ Mana kita duit no. ꯖꯒꯣꯏꯒꯤ ꯏ ꯄꯥꯟꯅꯔꯤ Jago dia. ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯄꯤꯛꯄ ꯐꯦꯃꯤꯂꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯩꯈꯣꯏ ꯏꯕꯦꯟꯗꯧ ꯏꯕꯨꯗꯧ ꯍꯤꯡꯉꯝꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯑꯕꯣꯛ ꯑꯍꯟꯒꯤ ꯅꯨꯄꯥ ꯑꯗꯒꯤ ꯀꯀꯥꯅꯦ ꯏꯅꯦ ꯑꯅꯤ ꯑꯃꯅꯦ ꯄꯨꯟꯅ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯅꯨꯄꯥꯕꯨꯗꯤ ꯑꯩꯈꯣꯏ ꯏꯅꯦꯁꯦ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯒꯤ ꯀꯣꯟꯅꯅꯕ ꯅꯪꯅꯅꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝ ꯋꯥꯖꯔꯛꯄ ꯏꯃꯥꯅꯦ ꯑꯗꯨꯒ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏ ꯏꯅꯦ ꯁꯨꯔꯣꯗꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦꯌꯦ ꯑꯗꯨꯁꯨ ꯀꯨꯏꯅ ꯂꯩꯃꯤꯟꯅꯈꯤꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯦ ꯑꯇꯣꯝꯕꯤꯁꯤꯗꯤ ꯌꯥꯝ ꯀꯦꯅ ꯃꯧꯅ ꯑꯗꯩ ꯃꯌꯥꯗ ꯆꯥꯕ ꯀꯣꯟꯐꯧ ꯐꯦꯡꯗꯅ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤꯁꯨ ꯃꯆꯥꯁꯦ ꯃꯥꯄꯟꯅꯦꯕ ꯃꯥꯄꯟꯁꯦ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝꯅ ꯋꯥꯖꯔꯛꯄ ꯏꯃꯥꯅꯦ ꯊꯧꯅꯥꯗꯤ ꯌꯥꯝ ꯐꯕ ꯃꯤ ꯂꯣꯏꯅꯃꯛꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯒꯣꯜꯅꯤ ꯍꯥꯏꯅꯩꯌꯦ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯁꯨ ꯁꯦꯕꯥ ꯇꯧꯕ ꯑꯗꯒꯤ ꯃꯆꯥꯁꯤꯡꯁꯨ ꯍꯣꯠꯅꯕ ꯑꯗꯩ ꯌꯨꯝ ꯀꯩꯁꯨ ꯅꯥꯟꯅꯅꯕ ꯇꯧꯕ ꯑꯗꯨꯒ ꯍꯤꯡꯒꯣꯜꯁꯨ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯒꯤ ꯌꯨꯝ ꯉꯥꯛꯇ ꯉꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯗꯣ ꯌꯦꯟꯊꯣꯛꯅꯔꯛꯇꯅ ꯑꯗꯨꯒ ꯍꯤꯡꯒꯣꯜꯁꯤꯁꯨ ꯀꯣꯏ ꯃꯈꯜ ꯃꯇꯝ ꯃꯇꯝꯒꯤ ꯄꯣꯠ ꯂꯣꯏ ꯊꯥꯏ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯌꯥꯝ ꯊꯥꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯔꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈoi ꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯍꯤ ꯁꯥꯡꯅ ꯍꯤꯡꯖꯒꯗꯕꯅꯤ ꯀꯟꯅ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯃꯌꯥꯝꯅ ꯆꯍꯤ ꯆꯥꯝꯃꯒ ꯍꯤꯡꯉꯗꯤ ꯁꯨꯃꯥꯏꯅ ꯍꯤꯡꯖꯒꯗꯕ ꯏꯃꯥꯅꯦ Jangan yang tak ramai, buat lagi yang tadi. Macam ni ni jangan. ꯉꯁꯥꯏ ꯁꯟꯗ꯭ꯔꯒꯤ ꯁꯣꯔ ꯀꯥꯏꯅ ꯀꯧꯗꯅ ꯁꯟꯗ꯭ꯔꯒꯤ ꯁꯣꯔꯁꯤꯕꯨ ꯀꯅꯥꯅꯣꯅ ꯑꯩꯈꯣꯏ ꯏꯄꯥ ꯅꯨꯄꯥꯗꯣ ꯂꯥꯛꯑꯝꯕ꯭ꯔꯣ ꯂꯥꯛꯑꯝꯃꯦ ꯉꯁꯥꯏ ꯂꯥꯛꯑꯝꯃꯦ Kayak haram dia. ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯃꯥꯅ ꯏ ꯆꯥꯒꯦ ꯍꯥꯏꯔꯕ As. ꯑꯁ ꯇꯜꯂꯤꯗ ꯏꯃꯥꯗꯨꯗꯤ ꯑꯗꯨ ꯅꯠꯇꯕ ꯍꯥꯏꯔꯝꯃꯤꯗꯣ ꯍꯥꯏꯔꯣ ꯈꯨꯝꯃꯣ ꯀꯩ ꯍꯥꯏꯔꯝꯒꯦ ꯐꯃꯨꯡ ꯀꯩ ꯍꯥꯏꯔꯝꯒꯦ ꯏꯃꯥꯒꯤ ꯃꯣꯃꯣ ꯃꯄꯥꯟꯗꯣ Itu kan. ꯁꯣꯝ ꯅꯥꯀꯟꯗ ꯏꯃꯥꯒꯤ ꯐꯃꯨꯡꯗꯣ ꯀꯩꯗꯧꯋꯦ ꯍꯥꯏꯔꯝꯃꯤꯅꯣꯕ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ Aku ambil sama. ꯆꯥꯕ ꯆꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛꯃꯨꯛꯁꯨ ꯁꯨꯃꯥꯏꯅ ꯋꯥ ꯌꯥꯝ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯍꯦꯛ ꯍꯦꯛ ꯂꯩꯌꯦ ꯇꯟꯗꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯆꯥꯒꯦ ꯆꯥꯎ ꯆꯥꯎ ꯏꯃꯥꯁꯦ ꯑꯌꯨꯛꯇꯗꯤ ꯆꯥꯛ ꯆꯥꯗꯦ ꯑꯩꯈꯣꯏꯒꯤ ꯇꯟꯁꯤꯃ ꯆꯥꯔꯅꯤ ꯑꯗꯒꯤ ꯂꯐꯣꯏ ꯆꯥꯔꯅꯤ ꯁꯪꯒꯣꯝꯗꯨꯒ ꯑꯗꯨꯅ ꯂꯣꯏꯔꯦ ꯌꯥꯝ ꯆꯥꯁꯟꯗ꯭ꯔꯦ ꯆꯥꯎ ꯌꯥꯗꯦ ꯃꯆꯥ ꯃꯌꯥꯝꯁꯤꯅꯁꯨ ꯃꯥꯒꯤ ꯆꯥꯛꯈꯨꯝꯗ ꯊꯣꯡꯉꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯥꯕ ꯌꯥꯅꯅꯕ ꯍꯥꯏꯅ ꯌꯥꯝ ꯄꯨꯔꯛꯑꯒ ꯄꯤꯖꯔꯝꯕꯅꯦ ꯑꯗꯣ ꯆꯥꯎ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯎꯋꯤꯅꯦ ꯆꯥꯊꯣꯛꯑꯒꯦ ꯆꯥꯊꯣꯛ ꯆꯥꯊꯣꯛ ꯏꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯔꯤꯁꯨꯕ ꯑꯩꯈꯣꯏ ꯏꯄ꯭ꯋꯥꯅꯨꯄꯥ ꯅꯣꯔꯦꯟꯁꯦ ꯁꯤꯁꯨ ꯏꯃꯥꯅ ꯇꯟꯒꯪ ꯆꯥꯅꯤꯡꯉꯤꯅ ꯇꯟꯒꯪ ꯑꯃꯨꯛ ꯍꯧꯔꯛꯀꯅꯤ ꯄꯔꯥꯊꯥ ꯆꯥꯅꯤꯡꯉꯦꯅ ꯄꯔꯥꯊꯥ ꯍꯧꯔꯛꯀꯅꯤ ꯑꯂꯨ ꯊꯣꯡꯕ ꯑꯗꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯇꯧꯗꯅ ꯄꯤꯖꯅꯕꯅ ꯍꯣꯠꯅꯔꯒ ꯄꯤꯖꯩ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯗꯨꯁꯨ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯔꯤꯁꯦ ꯁꯤꯒꯤ ꯇꯟꯁꯤꯗꯤ ꯑꯗꯨꯝ ꯆꯥꯔꯤꯀꯣ ꯁꯤꯁꯦ ꯑꯇꯥ ꯃꯣꯏꯗ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯁꯨꯖꯤ ꯌꯥꯟꯁꯤꯜꯂꯅꯤ ꯑꯗꯨꯒ ꯃꯁꯤꯁꯨ ꯍꯥꯎꯅꯅꯕ ꯄꯣꯠꯇꯤ ꯑꯗꯨꯝ ꯊꯥꯛꯆꯩ ꯑꯁꯨꯃꯥꯏꯅ ꯁꯤ ꯑꯗꯨꯝ ꯆꯥꯔꯦ ꯋꯥꯃꯟꯗꯧ ꯃꯥꯜꯂꯦ ꯃꯣꯃꯣꯅ ꯇꯨꯝꯍꯧꯋꯦꯅ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯕꯅꯤꯅꯦ ꯅꯨꯡꯗꯥꯡ ꯇꯥꯕꯁꯨ ꯋꯥꯕ ꯇꯥꯕꯅꯤ ꯑꯅꯥꯕ ꯁꯦꯟꯅꯕ ꯈꯣꯠꯅꯕ 뭐? 던자고. 네. 이제는 보스하는. 무서운데 아, 좀 백지가 너무 짜오래. 네.
ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯁꯨꯁꯤꯡ ꯆꯥꯎꯁꯜꯂꯛꯄꯁꯦ ꯑꯗꯨꯅ ꯃꯣꯏꯁꯤꯡꯁꯤꯅ ꯑꯌꯨꯛꯇꯒꯤ ꯑꯗꯨꯝ ꯏꯃꯥꯁꯦ ꯍꯧꯒꯠꯂꯕ꯭ꯔꯥ ꯀꯩꯗꯧꯔꯤ ꯑꯗꯒꯤ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯇꯣꯏꯂꯦꯠ ꯇꯧꯕ ꯁꯤꯁꯤꯡꯁꯦ ꯃꯣꯏꯅ ꯂꯣꯏ ꯇꯧꯔꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯑꯝꯇ ꯇꯧꯗꯦꯕ ꯑꯩ ꯍꯥꯏꯔ ꯖꯦꯔꯣꯅꯤꯀꯣ ꯑꯩ ꯀꯔꯤꯝ ꯉꯝꯖꯗꯦ ꯏꯁꯥꯁꯤꯐꯥꯎꯕ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯦꯕꯥ ꯇꯧꯖꯔꯤꯅꯦ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤꯅꯤ ꯃꯁꯨꯁꯤꯡꯁꯦ ꯑꯗꯣ ꯑꯒꯨꯁꯤꯁꯨ ꯉꯔꯥꯡ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯣꯊꯥꯍꯜꯂꯕ ꯑꯗꯣ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯤꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯕꯦꯅ ꯂꯣꯏꯅꯃꯛ ꯁꯨꯗꯣꯛꯄꯤꯔꯦ ꯀꯥꯏꯗꯅꯣ ꯑꯣ ꯀꯩꯅꯣ ꯇꯧꯅꯤ ꯅꯍꯥꯟ ꯇꯧꯕꯤꯔꯝꯃꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯦꯝꯕꯨꯂꯦꯟꯁꯇ ꯇꯣꯡꯕ ꯈꯛ ꯌꯥꯗꯕꯤꯅꯤ ꯂꯩ ꯃꯌꯥꯝꯗꯣ ꯅꯪ ꯇꯧꯕꯤꯔ ꯍꯥ ꯀꯅꯥꯝ ꯇꯧ ꯌꯥꯗꯦꯕ ꯏꯟꯖꯥꯡ ꯅꯥꯄꯤꯗꯨꯗꯤ ꯌꯥꯗꯦꯕ ꯑꯩꯒ ꯑꯩꯈꯣꯏ ꯅꯔꯁ ꯑꯃꯒ ꯇꯣꯡꯉ ꯐꯔꯦ ꯂꯩꯔꯤꯉꯥꯏ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯃꯨꯛ ꯇꯥꯗ꯭ꯔꯦ ꯅꯍꯥꯟ ꯐꯥꯔꯁ ꯅꯪꯒꯗꯤ ꯒ꯭ꯌꯥꯟ ꯎꯅꯍꯧꯕ꯭ꯔꯥ ꯎꯅꯍꯧꯋꯦ ꯑꯗꯨꯗꯅꯦ ꯑꯁ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁ ꯑꯩ ꯑꯒꯨꯅꯦ ꯍꯥꯏꯕꯗꯨꯅꯦ ꯃꯣꯏ ꯄꯥꯡꯊꯣꯛ ꯉꯝꯕ ꯉꯝꯗ ꯑꯁ ꯃꯈꯨꯠꯀ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒ ꯇꯧꯔꯛꯑꯦ ꯑꯗꯨꯗꯤ ꯀꯩꯗꯧꯔꯦ ꯗꯨꯀꯥꯟꯗ ꯍꯥꯏꯔꯛꯑꯃꯗꯤ ꯐꯗꯕ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯤꯁꯤꯅ ꯀꯟꯈꯠꯂꯛꯇꯧꯕꯒꯤ ꯐꯤꯕꯝ ꯂꯩꯍꯧꯕ ꯀꯟꯈꯠꯂꯛꯄ ꯌꯥꯕꯒꯤ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯑꯃ ꯄꯨꯔꯥ ꯀꯩꯅꯣꯗ ꯂꯥꯛꯑꯃꯤꯅꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯥ ꯆꯠꯈꯤꯕꯁꯨ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝꯗꯣ ꯂꯥꯛꯑꯒ ꯈꯣꯏꯔꯝꯃꯝꯃꯒ ꯉꯥꯛꯇꯪꯗꯤ ꯀꯨꯏꯗꯦꯕ ꯑꯩꯈꯣꯏ ꯃꯥꯏ ꯃꯁꯨꯁꯤꯡꯁꯤꯒꯤ ꯍꯥꯏꯗꯤ ꯄꯨꯛꯆꯦꯜꯁꯦ ꯏꯟꯊꯣꯛꯅ ꯑꯩꯅ ꯍꯥꯏꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯦꯕ ꯑꯩꯈꯣꯏ ꯃꯥꯏ ꯃꯁꯨꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯅꯦ ꯏꯇꯣꯟ ꯇꯣꯟꯕꯤꯗꯣ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯒꯤ ꯋꯥꯔꯤꯅꯦ ꯑꯗꯣ ꯃꯌꯨꯝꯗ ꯌꯥꯔꯔꯣꯏ ꯗꯥꯛꯇꯔꯅ ꯌꯥꯔꯔꯣꯏ ꯄꯨꯊꯈ꯭ꯔꯣꯅ ꯍꯥꯏꯕꯁꯤꯒꯤ ꯄꯨꯊꯕꯁꯤꯗ ꯑꯦꯝꯕꯨꯂꯦꯟꯁꯇꯨꯗ ꯇꯣꯡꯕꯤꯅꯕ ꯃꯤꯁꯤ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯑꯕꯨꯒ ꯅꯔꯁꯇꯨꯒꯅ ꯇꯣꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯨꯝꯗ ꯑꯣꯏꯅ ꯄꯨꯊꯩ ꯑꯗꯒꯤ ꯃꯃꯥꯡꯒꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯏꯅꯦꯁꯦ ꯀꯣꯔꯣꯅꯥ ꯅꯥꯈꯤꯕ ꯍꯥꯏꯗꯤ ꯃꯥꯏ ꯃꯃꯧ ꯅꯨꯄꯤꯗꯣ ꯊꯕꯛ ꯆꯠꯊꯣꯛꯄꯅꯤꯅ ꯃꯣꯏ ꯅꯥꯔꯛꯄꯗꯒꯤ ꯏꯃꯨꯡꯗꯨꯗ ꯃꯥꯁꯤꯅ ꯑꯍꯜꯅꯤꯅ ꯃꯥꯁꯨ ꯂꯧꯔꯛꯇꯅ ꯅꯥꯔꯒ ꯂꯩꯈꯤ ꯑꯗꯨꯝꯕ ꯖꯦꯅꯤꯝꯁꯇ ꯂꯩꯌꯦ ꯑꯗꯨ ꯃꯇꯝꯗꯨꯗꯁꯨ ꯑꯩꯈꯣꯏ ꯑꯕꯨꯒ ꯂꯤꯖꯨꯟꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯃꯄꯥꯝꯗꯒꯤ ꯑꯣꯏna ꯑꯩꯈꯣꯏ ꯑꯕꯦꯅ ꯃꯥꯅ ꯆꯥꯅꯤꯡꯕꯗ ꯊꯣꯡ ꯊꯥꯛꯇꯅ ꯑꯗꯒꯤ ꯌꯦꯔꯨꯝꯒꯁꯦ ꯃꯣꯏꯅꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯁꯨ ꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯐꯨꯠꯂꯒ ꯑꯗꯨꯝ ꯊꯤꯜꯂꯦꯕ ꯌꯦꯔꯨꯝ ꯑꯐꯨꯠꯄꯁꯦ ꯃꯥꯅ ꯌꯥꯝ ꯆꯥꯁꯟꯒꯦꯅ ꯃꯥꯁꯦ ꯀꯩꯝ ꯆꯥꯗꯦꯕ ꯉꯥꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯅꯦꯁꯦ ꯌꯦꯔꯨꯝꯒꯁꯦ ꯆꯥꯗꯦ ꯑꯗꯨꯏꯁꯨ ꯗꯣꯛꯇꯔꯅ ꯀꯣꯔꯣꯅꯥ ꯅꯥꯔꯗꯤ ꯌꯦꯔꯨꯝ ꯆꯥꯒꯗꯕꯅꯤ ꯅꯁꯥ ꯐꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩ ꯁꯤꯕ ꯌꯥꯗꯦꯀೋ ꯍꯥꯏꯅ ꯃꯥꯁꯦ ꯌꯦꯔꯨꯝꯁꯦ ꯆꯥꯏꯌꯦꯕ ꯃꯣꯏꯗꯒꯤ ꯌꯦꯔꯨꯝ ꯄꯤꯔꯛꯏꯗೋ ꯑꯗꯨ ꯀꯣꯟꯅꯗꯦ ꯑꯗꯨꯅ ꯃꯩꯇꯩ ꯌꯦꯔꯨꯝꯁꯦ ꯐꯨꯠꯂꯒ ꯄꯤꯔꯛꯑꯣꯅ ꯅꯣꯡꯃꯒꯤ ꯌꯦꯔꯨꯝ ꯃꯉꯥꯁꯦ ꯐꯨꯠꯂꯒ ꯄꯤꯔꯤꯅꯦ ꯑꯗꯨꯒ ꯗꯔꯀꯥꯔ ꯑꯣꯏꯕ ꯏꯁꯤꯡ ꯑꯣꯏꯒꯦꯔꯥ ꯆꯥꯅ ꯊꯛꯅꯕ ꯃꯥꯅ ꯍꯦꯛ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯕꯨꯒ ꯂꯤꯖꯨꯟꯒꯁꯤꯅ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯑꯗꯨꯝ ꯊꯤꯜꯂꯒ ꯆꯠꯂꯤꯅꯦꯕ ꯑꯗꯣ ꯏꯟꯊꯣꯛꯅ ꯐꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯩꯅ ꯐꯩ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯐꯣꯡꯗꯣꯛꯄꯁꯤꯗꯅꯦ ꯁꯤꯅ ꯋꯥꯠꯂꯕꯅꯦꯕ ꯃꯣꯏꯒꯤ ꯊꯃꯣꯏꯁꯦ ꯁꯤꯗꯤ ꯀꯔꯤ ꯍꯥꯏ ꯐꯣꯡꯗꯣꯛꯇꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯃꯨꯛ ꯁꯤꯗ ꯆꯠꯂꯨꯕ꯭ꯔꯣ ꯀꯩꯗꯧꯔꯨꯔꯤꯕ ꯑꯧꯁꯤ ꯌꯥꯝ ꯀꯟꯍꯧꯔꯤꯌꯦ ꯃꯔꯛꯁꯤꯗ ꯑꯩ ꯃꯃꯥꯡꯗ ꯋꯥꯍꯩ ꯑꯃꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯅꯦꯅ ꯄꯨꯊꯕꯁꯦ ꯑꯍꯤꯡꯅꯦ ꯃꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗꯅ ꯄꯨꯡ 2 ꯇꯥꯔꯦ ꯃꯣꯃꯣꯅꯦ ꯑꯕꯨꯡꯉꯣꯅꯦ ꯑꯗꯒꯤ ꯑꯕꯨꯅꯦ ꯑꯕꯨꯒꯤ ꯃꯄꯥ ꯅꯣꯔꯦꯟꯅꯦ ꯃꯣꯏꯒꯩ ꯑꯗꯨꯝ ꯑꯅꯥꯕꯁꯦ ꯄꯨꯊꯔꯨꯕꯅꯦ ꯆꯠꯂꯖꯅꯤꯅ ꯀꯅꯥ ꯍꯧꯗꯣꯛꯑꯦ ꯀꯣꯟꯅ ꯍꯧꯗꯣꯛꯆꯔꯖꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯄꯣꯊꯥꯔꯕ ꯑꯩ ꯂꯥꯛꯑꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯩꯖꯨꯞꯀ ꯆꯤꯡꯈꯠꯂꯒ ꯄꯨꯔꯥ ꯅꯩꯔꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯝꯕꯁꯤ ꯅꯥꯏꯠ ꯇꯥꯕꯩ ꯋꯥꯔꯝꯕꯅꯤꯅ ꯅꯥꯏꯠ ꯇꯥꯏꯔꯣ ꯉꯁꯤꯁꯨ ꯇꯥꯔꯤ ꯅꯨꯃꯤꯠ ꯍꯌꯦꯡ ꯇꯥꯔꯤ ꯀꯥꯡꯕꯨꯁꯤꯗꯤ ꯈꯨꯠꯁꯦ ꯉꯥꯛꯄꯅ ꯐꯩꯌꯦ ꯃꯤ 5 ꯍꯧꯒꯦ ꯍꯥꯏꯔꯣ ꯃꯅꯨꯡ ꯆꯪꯉꯤꯁꯦ ꯃꯁꯥꯁꯦ ꯑꯩꯗꯤ ꯍꯨꯏꯜ ꯆꯦꯌꯔꯁꯦ ꯐꯝ ꯀꯩꯅꯣ ꯇꯧꯋꯦ ꯍꯨꯏꯜ ꯆꯦꯌꯔꯅ ꯍꯦꯟꯅ ꯀꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯌꯣꯠꯅꯨꯡ ꯉꯥꯛꯇꯅꯤ ꯍꯨꯏꯜ ꯆꯦꯌꯔꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯗ ꯁꯤꯁꯤꯗ ꯑꯁꯤꯁꯦ ꯃꯈꯣꯏꯁꯦ ꯃꯅꯨꯡ ꯆꯪꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯒꯔꯝꯁꯨ ꯑꯣꯏꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯅꯨꯡ ꯆꯪꯈꯤꯕꯗꯨꯗ ꯑꯩꯅ ꯂꯧꯊꯣꯛꯄꯤꯒꯦ ꯇꯧꯔ ꯃꯥꯅ ꯃꯨꯛꯄ ꯇꯞꯅ ꯇꯧꯁꯤ ꯍꯥꯏꯁꯨ ꯌꯥꯗꯕ ꯀꯩꯁꯨꯗꯤ ꯇꯧꯈꯤꯗꯕ ꯈꯔ ꯈꯨꯠ ꯀꯩꯅꯣ ꯕꯣ ꯈꯨꯠꯁꯦ ꯈꯤꯇꯪ ꯍꯥꯡꯉꯝꯃꯦ ꯈꯨꯠꯁꯦ
ꯑꯩꯈꯣꯏ ꯅꯦꯕꯦꯝꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯩꯕ ꯑꯉꯥꯡꯁꯤꯁꯨ ꯂꯨꯅ ꯇꯧꯋꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯔꯩꯕꯁꯦ ꯃꯤꯉꯣꯟꯗ ꯄꯤꯖ ꯄꯤꯊꯛꯄꯁꯦ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯁꯤꯗꯤ ꯆꯠꯍꯧꯗ꯭ꯔꯕ ꯉꯜꯂꯤꯉꯩ ꯃꯌꯥꯝ ꯆꯠꯄꯗꯨꯗꯗꯤ ꯑꯗꯨꯗ ꯑꯕꯣꯕꯦꯝꯗꯣ ꯑꯩ ꯎꯒꯦ ꯐꯪꯍꯧꯔꯔꯣꯏꯌꯦꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯕꯒꯤ ꯍꯥꯏꯗꯤ ꯀꯞꯀꯦ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗ ꯃꯄꯥꯁꯤꯗ ꯄꯨꯕꯤꯔꯨꯔꯣ ꯑꯝꯇ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯅꯨꯡꯗꯥꯡ ꯄꯨꯡ 10 ꯇꯥꯔꯦ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯃꯕꯣꯕꯦꯝ ꯈꯣꯏꯔꯝꯖꯍꯧꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯄꯨꯗꯕꯁꯨ ꯃꯥꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯃꯌꯨꯝꯗ ꯆꯠꯂꯦ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯨꯞꯈ꯭ꯔ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯕꯣꯏ ꯁꯦꯕꯥꯁꯦ ꯑꯗꯨꯝ ꯇꯧꯔꯛꯏꯅꯤꯗꯅꯦꯕ ꯑꯗꯨꯅ ꯁꯪꯗꯅ ꯑꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟꯒꯤꯗꯣ ꯍꯨꯃꯥꯡ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯄꯥꯏꯈꯠꯂꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯏꯆꯦꯗ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯁꯦꯃꯥ ꯁꯤꯗꯣꯏ ꯖꯥꯠꯂꯥꯅ ꯑꯩꯈꯣꯏ ꯑꯕꯣꯛ ꯁꯤꯔꯝꯗꯥꯏꯁꯤꯗ ꯑꯩ ꯃꯅꯥꯛꯇ ꯐꯝꯃꯤꯕ ꯑꯗꯨ ꯃꯁꯥꯁꯦ ꯍꯦꯛꯇ ꯍꯨꯃꯥꯡꯁꯦ ꯂꯣꯏꯅꯃꯛ ꯍꯨꯃꯥꯡ ꯉꯥꯛꯇ ꯀꯥꯔꯛꯑꯦ ꯑꯗꯨꯒ ꯃꯃꯤꯠꯁꯤꯗꯤ ꯈꯔ ꯃꯊꯛꯇꯒ ꯌꯦꯡꯈꯠꯂꯛꯑꯦꯕ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯑꯕꯣꯛꯁꯨ ꯍꯨꯃꯥꯡ ꯀꯥꯔꯤꯅꯦꯅ ꯍꯨꯃꯥꯡ ꯁꯧꯔꯤꯅꯦꯅ ꯀꯩꯅꯣ ꯇꯧꯔꯦ ꯇꯩꯊꯣꯛꯄꯤꯕꯗꯣ ꯍꯨꯃꯥꯡꯒꯗꯣ ꯑꯗꯩ ꯑꯍꯜ ꯂꯃꯟꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯃꯥꯃ ꯂꯣꯏ ꯂꯩꯕ ꯑꯗꯨꯅ ꯇꯩꯊꯣꯛꯎ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯝ ꯆꯣꯠ ꯅꯪ ꯊꯣꯛꯑꯣꯅ ꯃꯣꯏꯅ ꯇꯧꯍꯧꯋꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ RMO ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯋꯥꯅꯤ ꯅꯥꯇꯣꯟ ꯍꯥꯞꯄꯁꯦ ꯁꯤ ꯍꯥꯞꯄꯗꯤ ꯃꯤ ꯑꯗꯨꯝ ꯌꯥꯗꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯥ ꯊꯦꯡꯅꯔꯛꯄ ꯃꯇꯨꯡ ꯀꯩꯅꯣꯅ ꯑꯗꯨꯝ ꯈꯪꯕꯗꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯥꯇꯣꯟꯗꯒꯨꯝꯕ ꯅꯣꯁ ꯐꯤꯗꯤꯡꯒ ꯃꯌꯥꯝ ꯅꯣꯁ ꯐꯤꯗꯤꯡꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯍꯥꯞꯄꯗꯤ ꯃꯤꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯞꯁꯦꯅ ꯇꯧꯔꯒ ꯍꯥꯞꯄꯤꯅꯦ ꯀꯩꯅꯣꯅꯗꯤ RMO ꯗꯣꯛꯇꯔꯅꯗꯤ ꯅꯣꯏ ꯑꯝꯇꯪꯗꯤ ꯈꯜꯂꯨꯗ ꯍꯥꯞꯈꯤꯕꯁꯤꯗ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔ ꯌꯦꯡꯁꯤ ꯈꯣꯠꯁꯤ ꯃꯌꯥꯝ ꯍꯥꯏ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯕꯨꯗꯤ ꯃꯕꯣꯏꯕꯦꯝꯒ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯃꯤꯟꯅꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃ ꯐꯥꯎꯕꯗꯣ ꯃꯥꯁꯦ ꯑꯅꯥꯕ ꯌꯧꯔꯕꯗ ꯃꯣꯏꯁꯨ ꯄꯨꯊꯣꯛꯄꯅꯤ ꯄꯨꯔꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯕꯁꯤꯗ ꯑꯩꯅ ꯑꯇꯣꯞꯄ ꯋꯥꯔꯤꯁꯦ ꯍꯥꯞꯆꯤꯟꯖꯕꯅꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯅꯔꯁ ꯃꯌꯥꯝ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏ ꯅꯦꯕꯦꯝꯃꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯗꯅꯤ ꯄꯩꯁꯥꯅ ꯅꯨꯡꯁꯤꯕ ꯂꯩꯕ ꯌꯥꯗꯦꯀꯣ ꯃꯣꯏꯁꯦ ꯆꯪꯉꯝꯃꯦ ꯍꯥꯏꯌꯦꯕ ꯄꯨꯔꯥ ꯅꯣꯔꯃꯦꯜ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯒꯤ ꯃꯣꯏꯁꯦ ꯊꯣꯛꯂꯛꯑꯒ ꯅꯔꯁ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃ ꯅꯔꯁ ꯀꯌꯥꯝ ꯇꯨꯝꯗ꯭ꯔꯦꯕ ꯁꯥꯔ ꯌꯥꯎꯅ ꯐꯖꯅ ꯁꯤꯟꯅꯔꯝꯕꯅꯤꯅ ꯁ꯭ꯇꯦꯁꯟꯗꯨ ꯅꯛꯅꯩꯅꯤꯅ ꯑꯗꯨꯗ ꯃꯣꯏꯁꯦ ꯍꯩ ꯆꯥꯔꯒ ꯍꯥꯏꯗꯤ ꯃꯤꯠ ꯁꯤꯡꯅꯕꯅꯤ ꯍꯩ ꯆꯥꯔ ꯑꯗꯨꯝ ꯀꯩꯅꯣ ꯉꯁꯤꯗꯤ ꯇꯨꯝꯃꯔꯣꯏꯁꯤ ꯈꯣꯠꯂꯁꯤꯒ ꯇꯧꯅꯕ ꯃꯥꯜꯂꯦꯕ ꯍꯥꯏꯗꯤ ꯇꯧꯔꯛꯑꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯨ ꯀꯥꯃꯣꯟꯗ ꯑꯩꯈꯣꯏ ꯑꯩꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔ ꯀꯩꯗꯧꯒꯦ ꯀꯩꯝ ꯇꯧꯗꯦꯗ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯤꯅꯦꯕ ꯑꯝꯇ ꯌꯦꯡꯉꯣ ꯆꯪꯉꯣ ꯑꯩꯅ ꯆꯪꯍꯜꯂꯒ ꯐꯣꯟꯁꯦ ꯄꯤꯈꯥꯎꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯄꯤꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯃꯌꯥꯝ ꯀꯧꯅꯈꯤꯕꯅꯦꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯇꯧꯕꯤꯕꯗ ꯃꯣꯏꯁꯨ ꯅꯔꯁꯈꯩꯁꯨ ꯀꯩꯅꯣ ꯄꯦꯟꯍꯧꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯃꯣꯏ ꯊꯦꯡꯅꯍꯧꯔꯒ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯏꯕ ꯅꯨꯄꯥꯅꯦꯕ ꯀꯣꯝꯅꯦꯕ ꯅꯍꯥꯟꯒꯤꯗꯣ ꯑꯩꯒ ꯑꯦꯝꯕꯨꯂꯦꯟꯁ ꯇꯣꯡꯃꯤꯟꯅꯔꯛꯄꯗꯣ ꯁꯤ ꯍꯩꯕꯅꯦꯕ ꯍꯥꯏꯗꯤ ꯃꯥꯗꯤ OT ꯑꯣꯄꯔꯦꯁꯟ ꯏꯕꯣ ꯌꯥꯝꯕꯗꯨꯁꯨ ꯂꯩꯔꯤꯅꯦꯕ ꯃꯥꯗꯤ ꯑꯣꯄꯔꯦꯁꯟ ꯊꯤꯇꯔ ꯌꯥꯝ ꯍꯩ ꯃꯈꯨꯠ ꯃꯁꯥ ꯌꯥꯝ ꯍꯩꯕ ꯍꯥꯏꯇꯥꯔꯦ OT ꯇꯦꯛꯅꯤꯁꯤꯌꯥꯟꯅꯦꯕ ꯊꯥꯏꯅ ꯑꯍꯜꯁꯤꯡꯅ ꯑꯍꯜ ꯍꯥꯏꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯅꯦꯕꯦꯝꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯈꯜꯁꯦ ꯌꯥꯝ ꯐꯕ ꯐꯨꯟꯗ꯭ꯔꯣꯝ ꯅꯥꯏꯕ ꯃꯤ ꯑꯃꯗ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯃꯈꯥꯔꯣꯝꯗ ꯑꯄꯣꯝꯕꯒꯤꯗꯗꯤ ꯂꯩꯍꯟꯒꯅꯨꯅ ꯍꯥꯏꯔꯝꯕ ꯃꯥꯗꯤ ꯃꯁꯨꯒꯨꯝꯕ ꯃꯤ ꯑꯃꯗ ꯂꯩꯔꯦꯅ ꯀꯣꯟꯅ ꯃꯁꯛꯀ ꯈꯔ ꯐꯖ ꯊꯣꯛꯂꯛꯏꯗꯨꯗꯤ ꯏꯅꯥꯛꯀ ꯈꯨꯜꯂꯒ ꯑꯣꯐꯤꯁꯥꯔꯒ ꯑꯣꯏꯔꯒꯅꯦꯕ ꯃꯥ ꯈꯔ ꯐꯖ ꯊꯣꯛꯂꯛꯏꯗꯣ ꯍꯥꯟꯅꯗꯤ ꯃꯁꯨ ꯑꯣꯏꯔꯝꯃꯤꯅꯦꯕ ꯍꯥꯏꯌꯦ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯃꯁꯥ ꯌꯥꯝ ꯊꯤꯔꯝꯃꯦ ꯑꯁ ꯍꯌꯤꯡ 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 ꯄꯥꯔꯦ ꯆꯠꯂ ꯈꯪꯗꯦ ꯍꯌꯤꯡꯁꯤꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯦ ꯀꯩꯗꯧꯔꯤꯕ ꯍꯌꯤꯡꯗꯤ ꯏꯃꯥꯗ ꯆꯥꯒꯦ ꯇꯧ ꯁꯤꯔꯝꯗꯥꯏ ꯃꯇꯥꯡꯗꯨꯗ ꯀꯩꯅꯣ ꯇꯧ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯕꯟꯗ ꯄꯨꯡ 40 ꯐꯣꯔꯇꯤ ꯂꯧꯔꯦ ꯍꯥꯏꯕ haying ꯉꯔꯥꯡꯂꯣ ban tàu đi mau chị mà là coi em ngặt phục chưa ꯑꯩ ꯑꯣꯏ quốc tế ta ꯂꯐꯣꯏꯗꯤ ꯑꯅꯤ ꯁꯨꯔꯦ anh đi sudah boleh nam jam ni sudah ꯑꯗꯣ ꯔꯦꯖꯤꯃꯦꯟ ꯑꯥꯔꯃꯤ ꯃꯌꯥꯝꯗꯨꯗ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯅ ꯂꯣꯏ ꯊꯥꯏꯗꯨꯗꯤ ꯉꯁꯤ ꯑꯂꯥꯞꯄ ꯒꯥꯔꯤ ꯃꯌꯥꯝ ꯄꯣꯁꯇꯔ ꯅꯞꯄꯤꯕ ꯃꯣꯏꯒꯤ ꯒꯥꯔꯤꯒꯩꯗ ꯀꯅꯥꯅ ꯃꯩꯇꯩꯈꯩꯅ ꯅꯨꯄꯤ ꯏꯃꯥꯕꯦꯟ ꯃꯌꯥꯝ ꯑꯗꯨꯝ ꯆꯪꯅꯕ ꯆꯪꯒ ꯃꯥꯜꯂꯦ ꯃꯥꯅ ꯆꯥꯊꯣꯛ ꯂꯣꯏꯗꯣꯔꯕ ꯍꯣꯏ ꯆꯞ ꯆꯥꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯅꯥꯏꯗꯅ ꯆꯥꯔꯦ ꯍꯥꯎꯕꯗꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯏꯃꯥꯅ ꯍꯥꯏꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥ ꯃꯥꯃ ꯂꯥꯛꯑꯝꯕ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤꯅꯦ ꯅꯕꯣꯛꯅ ꯍꯧꯒꯠꯂꯤꯁꯦ ꯑꯗꯨꯒ ꯄꯨꯡ 10:30 ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯝꯃꯨꯔꯦ
우마 말하면 만. 이마 왕하는 거봐. 끝나는 로다라. 민나 내주고 봐. 뭐지? 한번 기다려야 돼. 뭐 샬라지? 왜 샬라 짜마지? 너 거기 뭐 비자가 이야기 무시라. 비자는 그러니까 우리 나온 돈 비자. 거기 아니 자야 되는. 거기 양 따고 거기 뒤에. 나도 이거. 왜 뭐 허리는 너무 자. 저희 더 가기. 우리 부부가. 뭐 있죠? 이거를 봐. 그러면 싸게 어때? 되면 많이 멋진지 대독해서. 힘들어. 힘들어 알아. 시 바디를 똑바로. 좀 터져. 까 힘이 왔다 가. 엄마 콘도디 막 깔고. 사건하기 이루어져가지고 사진 와이 통과도. 나한테 쇼핑도 그래도 그냥 너무 호이도 뭐 그렇게 더라고. 샤도 있는 거 알게봐. 누구시 그래도 시장 가다니 예경가 님가 운시기세. 띵까는. 파고 그러나. 한번 너무 하다지 해야 돼. 님 나티 뭐 그런 게 혹시 저희 뭐 그런 거 아니. 너 한가함 나티. 무시 이날 다 하기는 좀 저번제 마. 응? 자. 나 그때 나 무슨 무슨 것도 그거 뭐 그때 생각하고 나 그때 가지고. 지금 시간은 사이. 자주. 뭐도 동시 봐. 자꾸 내가 징그레 가라. 아니네. 가야. 무도 무도. 이거 상나 봐. 무도 하나. 무. 어to. 이것도. 왜? 나. 그런 거. 하나. 따뜻하고 이제 무침도 개노야 하고 무도. 하고. 다리 하고. 다시 땡겨봐. 이거 아버님. 여기 때는 두고 애 하다가 여기 있던데. 판이 유저 이거 판이. 다리야. 유저 이거 판이. 그것도 별로 그렇게 나도 아무것도 파이. 빨리 봐. 아침에로 만. 여보 살고 뭐니 그만 그러면 되지 빨리다. 빨리. 근데 좀 그래. 아 이런 거 봐. 어to 때려. 오토 와야지. 언니가 봐. 뜸을 한번 보여. 오토 와야 나 우이다 이게. 뭐 이마기 있는 거. 까리 파울 넣으시고 아창 버세. 레이니. 아, 레이니 사나레. 많이 오늘 좀 이해해 주세요. 사나레이니 마 사나레. 띠띠노 토리브라. 어떻게 해야 오토. 제 부르르 못 당시 마가 사이드 타네 저기 싱싱 서로. 야야. 싱싱 모든. 뭐도 보로 따로. 하이버네 그는 하이. 야야. 무슨 야 맞은 거 걸로 돼도. 맛이. 저는 이마, 우유가 이러는 거. 왜 우유네? 우유네. 우유잖아. cái mà để có mà cái này có chắc sao ra cũng mình nó có làm cái gì mà chắc sao ra cũng mình mà mình mà mình mà 한개다. cái là chắc sao ra cũng mình lên được cái này 큰 거. 이제 우유에 sao được là vô bên xì mà không sang nó vô bên uy nó uy sao được
ꯑꯍꯟ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯝꯅꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤꯗ ꯌꯥꯝ ꯎꯏꯒꯟꯕꯅꯤ ꯂꯥꯏꯔꯤꯛ ꯄꯥꯏꯅꯦ ꯂꯥꯏꯔꯤꯛ ꯄꯥꯏꯅꯦ ꯇꯧꯔꯒ ꯑꯗꯨꯝ ꯎꯏ ꯍꯥꯏꯁꯤꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯥꯞꯄꯛꯇ꯭ꯔꯤꯉꯩ ꯆꯥꯛꯇꯤ ꯀꯥꯞꯄꯛꯇ꯭ꯔꯤꯉꯩ ꯀꯨꯏꯔꯒ ꯁꯨꯝ ꯑꯕꯣꯛꯁꯤꯁꯦ ꯕ꯭ꯔꯦꯛ ꯐꯥꯕ꯭ꯔꯣ ꯌꯥꯗ꯭ꯔꯦ ꯑꯩꯒꯤꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯑꯕꯦꯝꯃꯅ ꯑꯩꯅꯅꯦ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯉꯥꯡꯉꯤꯀꯣ ꯃꯣꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯌꯥꯝ ꯁꯥꯎꯋꯦꯕ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯋꯥꯒ ꯉꯥꯡꯉꯤ ꯇꯨꯝꯅꯤꯡꯕꯅ ꯀꯞ ꯆꯤꯡꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯆꯥꯗꯕꯅꯤꯅ ꯑꯍꯤꯡꯗꯨꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯦꯕ ꯑꯌꯨꯛꯇꯁꯨ ꯉꯟꯇꯥ ꯍꯧꯒꯠꯄ ꯄꯤꯖꯔꯣꯏ ꯄꯤꯖꯒꯨꯝꯁꯦ ꯇꯨꯝꯅꯕ ꯍꯤꯗꯥꯛꯁꯦ ꯑꯃꯨꯛ ꯄꯤꯖꯕ ꯑꯃꯨꯛ ꯄꯤꯖꯗꯕ ꯇꯧꯒꯦ ꯊꯥꯡꯒꯦꯀꯣ ꯃꯈꯣꯡꯗꯣ ꯀꯩꯅꯣꯝ ꯇꯩꯁꯟꯕꯤꯔꯝꯃꯨꯀꯣ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯄꯣꯛꯊꯣꯛꯏꯗꯣ ꯂꯣꯏꯅꯃꯛ ꯄꯣꯛꯊꯣꯛꯄ ꯅꯠꯇꯦ ꯗꯥꯏꯄꯔ ꯁꯦꯠꯂꯝꯒꯤꯔꯣꯏꯅꯦ ꯍꯥ ꯀꯩꯅꯣꯅꯤ ꯀꯣꯂꯨꯔꯦꯗꯤꯁꯦ ꯌꯥꯔꯣꯏ 이마세. हरे 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 Đang nào cái đang diaper học. 아영 요래 막복 Mà. Diaper sẽ cái nào? Cái gì vậy? 이거 말이야. 페이지에 이렇게 쳐보지. Ni nó giúp làm chậm là ni. Trong một số. Mà. Chúng tôi đang xài trong quỷ đấy mà phạt được kia. 저 말이야. 공상 또? 같이 좀 거예요. 맞다네. 네, 약속해. 맞아, 맞아. 하다. 이 소리도. 그래. 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 아? 하나 보자노. 나한테 메사도 보이게 말. Carino non sapevo carino. 너무 잠깐만. 뭐가 뚱이만. 또 밀어. 뚱. 또 뭐야? 고양이는 반짝하나 마법새 ꯐꯩꯖꯨꯞꯀꯁꯦ ꯆꯤꯡꯈꯠꯂꯛꯇꯅꯕ ꯍꯥꯏꯅ ꯂꯣꯏ ꯌꯦꯞꯁꯟꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯗꯤ ꯃꯁꯨꯁꯤꯡꯁꯤꯅ ꯂꯣꯏ ꯁꯦꯕꯥ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯦ ꯊꯥꯖꯔꯁꯅꯨ